ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ CM ꯈꯦꯝꯆꯥꯟꯅ KZC ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈ꯭ꯔꯦ꯫ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯌꯦꯡꯂꯒ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯈ꯭ꯔꯦ꯫ Security Forces na mafam 13 dagi masing yamlaba kuchu khulai-sing pagatkre lalhaubani fare. Kuki militant sing na lau suduna leiba mama machada nongmay kapslakre army grade mortar pangbangakre. National Highway 202 gi Litan Sangkhai lambi blockade tawramba adu government ga yanaba purakpadagi handokre. Kurumzari ISCOM News ing tamit pupnok putaram okchari miyamna pau pizari be hari pran nong thombamni housing miyamda pau machak haina pizari. Manipur State chahi amarom President's rule thamnuraba matung yumnam Khemchan Singh luchingba BJP gi anoba lengak asina state asida tungkoiba santi amasung tangdu leitaba puraknabagi khongthang ama oina lengak asina ahanba oina Kuki Jo Council gi luchingba singa santi gi wari ngarang Assam gi Guwahati da leiba da wari sanaba hokre ngarang official oina Guwahati da sanakhiba ahanba tangkak ki mifam aduda Kuki Jo Council gi Maikai dagi loop asigi chairman Henliang Thangletna luchingki wari sanaba aduda Chief Minister Yumnam Khemchan Singh na KZC representative Singda state government asina santi hanjilakna ba amasung tungkoina tangdulai taba purokna ba laukhat liba khongthang asida support tawduna housing state asigi maru oinba community anigi miyoi sing na thengnariba awaba amasung khudung chadaba sing khanghanaba honaminasi haina phungdokhi hairi ngarang Guwahati da chathakhiba mifam adu numidang wairam pung 3 tagi hoduna pung 1:30 rom changna Chief Minister amasung KZC ki thaumi singa wari sanaki hairi wari sanaki ba adu da KZC ki Maikai dagi thamkhiba wafam sing maru oina lamdam asida tungkoiba santi amasung reconciliation mai pakna purakna bigidamak hauzik chathariba suspension of operations su gi talk asi kumang yang changsin ba mathau tai amasung Kuki singna chap chaba political solution ama puraktriba fawba hauzik leidiba buffer John Singh ngak na thamba mathau tai haina phungdokhi hairi KZC gi Maikai digi Chief Minister da phungdokhi ba hauzik Ukrul, Kamjong, amasung Kangpokpi district singa tainaba mafam singda Kuki amasung Naga ani ki marakta wangkhalakli tension sing asi chap chaba solution puraktuna community ani ki marakta reconciliation tauba amasung santi purakna ba hotnamina ba haibasi state asigi priority oiba Thabak Singh ni haiki amaromda KZC na thadorokpa cherol amada ngarang Assam gi Guwahati da pangthokhiba KZC amasung Manipur gi Chief Minister ga unaba aduda chapchaba resolution ama purakpa ngamdrabasu Manipur state asida santi amasung tangdu leitaba purakna bagi achoba mai pakpa khongthang amani KZC na su Chief Minister Khemchan Singh bu makhoigi apamba sing pukning changna tabikhibada nungaiba ga loinana Chief Minister na bol oiba step ama laukhalakpa asida thagatpa phongdorakli nakal amaromda Chief Minister Khemchan Singh ngarang Guwahati da KZC gi luchingba singa wari sanaru bramatong ngasi ayuk state asida halakre Chief Minister na ngasi Imphal da hek thunglabaga loin ngapaga
ꯈꯨꯃꯟꯂꯝꯄꯥꯛꯇ ꯂꯩꯕ ꯏꯟꯇꯔꯁ꯭ꯇꯦꯠ ꯕꯁ ꯇꯔꯃꯤꯅꯁꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯕꯁ ꯇꯔꯃꯤꯅꯁ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯈꯤ꯫ Manipur state asida matam sangna law and order ningthina ngakpa ngamdaba amasung mayoknariba kanglup anigi irang asi loishinba ngamdana thamliba asi state asigi powari oina leheuragadaba tangkak amani amasung paliba lengak asi khwaidigi sonba lengak amani haina Manipur Congress ki luchingba kaisa Megachandra Singh na maral sikri Megachandra na paumi Singh da fongruk laduna hai mamang amasung hauzik state asida paliba BJP na luchingba lengak asina chahi ahum mapung faraklaba maitai amasung kuki gi marakta thokliba irang asi loishinba ngamdana leiringai cherak asida hauzik nauna mung naga amasung kuki community singi marakta leptana khut thoknabduna tension wangna leiri masina takpari government asina ching amasung tampaki district singda security matik chana thamlabasu law and order ningthina ngaktuna micham miyamgi lantum amasung punsi ngakpa ngamdana leiri haibasi haiki mahakna makha taraduna hai nauna ching amasung tampakta thorakliba irang sing asida state amasung center government na matam chana ek tawduna laksin bangamdri masina takpadi state amasung central forces anigi marakta coordination watpana maram oiraga thokliba thaudok sing matam chana laksin bangamdabagini asigumba fibam asida state asida law and order ngaknaba honabada haibasi yamna luba khongthang ama oina state government asina mayoknari haiki tampaki district singna violent oiba thaudok sing masing khara hantharabasu hauzik chingi district sing maruoina ukrul kamjong amasung kangpokpi ki tainaba mafam singda kuki amasung naga community anigi marakta nauna ungkhutna bagi thaudok sing thoktuna khunja kaya asok apan asi ana yawba horakle yam nangaklibadi ukrul district ki mafam singda thokliba kuki naga ungkhutna bagi thaudok sing aduda security personnel sing leina khunja singi yum mai thabada athingba pidaba thawong asina takpudi state asina santi puraknaba road map state government asina yathokpa ngamdana leiri haibasini haiki irang sing asina internally displaced persons IDP oilaba singi awaba sing paluduna ke Megachandra Singh na hai government asina IDP singi awaba sing ko khanba ngamdana leiri masigi mathakta IDP sing bu rehabilitate tawba masung normalcy purakpa ngamdri masi government asigi responsibility amasu accountability sing pung wat padagini haina mahakna maral sikre irang mayok nariba Manipur state asida state amasung central security forces singna santi amasung tangdu laita ba hanjilangna ba laukhalakliba khongthangi manung channa ching amasung tampang district ki singi chingnaba mafam singda chathakiba counter insurgency operation amasung area domination singda security forces singna masing yamlaba kuchuklai amasung pokhaiba yaba polam sing fagat pangam khibaga loinana lalhulup ani cadre ani fabangam khri hairi police ki paw matung ina Manipur gi team amana Irilbung police station manung chanba mafam amadagi aina thinkraba lalhulup kanglaipa communist party People's War Group KCP PWG ki cadre ni haiba kongba laishram laikai dagi housing na kongba bajar leiba koijam bobi mitei allies YB chahi nifuga taret phabangam khibaga loinana mangodagi mobile phone ama fagat pangam khre hairi atoba police team amana Waikong police station gi manung chanba mafam amada chathaki bus operation amada aina thingkraba lalholup kanglaipak yawol kannalup KYKL gi active cadre ni haiba laishram sok mitei chahi nifugani thoi phabangam khibaga loinana police team asina magazine da maru mapan yawba .303 rifle ama amasung life round kunga humdoi fagat pangam khi hairi amaromda security forces ki apunba team amana lamsang police ki manung chanba fayeng mamang laikai da chathaki bus operation ama da magazine ga loinana .32 pistol ama stun shell mari tear smoke shell nipan amasung diary amasung register book sing phagat pangam ki hairi
Thaubal District ki Tekcham Sanji Ching, Haukung Ching amasung Leirong Tel Ching ki mafam sing the State Police amasung Central Security Forces sing chatakhiba Thiba humbagi tabak sing da masing yamlaba kuchukulai sing fagat pangam kri haidi Security Forces sing na fagalaba kuchukulai sing adudi magazine single loinana .32 pistol ahom bolt action single barrel rifles mapan Magazine single loinana 9mm pistol ahom magazine loinana CMC carbide ama HE mortar of mari .36 HE hand grenade ama amasung tongan ba nongmai maru nifugani pan fagat pangam kre hairi Security Forces sing ne Imphal West District ki mafam sing da chatakhiba operation sing da magazine ahom galoina na SLR ama local da saba bolt action gun ahom semdoklaba sniper typed rifle ama magazine single loina na pistol mapan amasung live round marifu manga cell ahom camouflage helmet ama camouflage vest mari magazine pouch mari fagat pangam kri hairi Kaching District ki mafam sing da chatakhiba operation sing da Security Forces na magazine aniga loina na insas rifle ama AK-56 rifle ama 9mm pistol ama single barrel gun ani dummy gun ama HE grenade ahom wire ga loina na detonator fuse sing tube launching device sing live round ni pugamatoi amasung baofeng handset ama fagat pangam ki hairi Technopal District ki SL Jogam area dagi Security Forces sing na IED mapan pistol ama live round taragataru 12 bore rifle ama Motorola radio sets ani fagat pangam ki hairi ngarang ikon kon ba oina huitru bi tera makha chingda chatakhiba operation na country made pistol ahom hand grenade ama smoke bomb ani insas LMG magazine ahom live 9mm round kun binocular ani charger galoina na wireless radio set ama fagat pangam ki hairi Ukhrul District ki tungan ba kul sing da kuki militant sing amasung tangkul nagagi kun ngakpa volunteers sing ga atat akham laitana hokiba numit kharani asida nongmai kapnabagi thodok sing thokpa maramna community ani asigi khunja sing agi akhang pokhan batanatana community ani gi marakta tension wang lairi hairi yamna kiningai oiba thodok amada hokiba irai numitta Ukhrul District ki sanakai thei khul manakta khul asidagi mama macha lau suduna lairingai da Kulai matik chana paiba kuki militant sing na atamna na nongmai kapshilak attack chathakre hairi kuki militant sing na chatharakiba attack aduda mama macha ani na laugi lauri nakalda pakthaduna lotpagi video footage sing hauzik social media da kanna viral oiba thingnari amasung attack aduda asoga pandi yaukide hairi kuki militant sing na mafam aduda nongmai kapa loikraba matung sanakai thai khungi Khunja sing na mama macha ani bu rescue tauna ba thorakpa matamda lambida thangnana leiba Lapland kuki khulgi nupi sing na thatuna chathan kide hairi makhatana numit adu dasana kaitei khul khunja sing na khulgi akoibada thiba humbagi thabak sing chathabada pokhaidriba army grade mortar ama fangbangam kri hairi hariba mortar Makhal asi landfam sing da paramilitary natraga army sing na sizinaba 51mm illuminating mortar round illumination flare ni hairi posak asi legally natraga practically civilian sing na sizinabada athingba thamliba mortar amani hairi Sanakaithei village authority ki matung inna khulai paiba ki militant sing na sanakaithei Tangkul naga khulgi akoibada haukiba sagol se numitagi hauduna ayok nungthil naidana nongmai kaptuna khunja singda attack chathaduna lagli amaromda khul ngakpa volunteer singnasu makhoigi leijeba single natraga double barrel singi nongmai paiduna koki militant singa nongmai kapna bagi thodok sing leptana thokli hauzi koki militant singna tangkhul naga tabak khul singda Sangsin laktuna tatana nongmai kaptuna khunja sing attack tawriba asi mari leinaba security amasung administration na karisu haiba ngamdana leiriba asida nungnangba phongdokladuna tangkhul naga villages the tangkhul naga long working committee amasung tangkhul katamnaw saklon
TKS singna suspension of operation sugi manungda yauriba kuki militants singna sugi ground rule sing thugaiduna Fongna khulai paiduna naga khul singda attack chathariba asi yenglaga su agreement asi pura makha tana chathahanganu haina dabi tauri Tha asigi taraga mathoida thawai kuki khulda masa khangdaba khulai paiba group amana khul asida nongmai kaptuna attack tawbada khunja ama asok apan nangan khiba amadi mathangi numita khul asidagi faduna pukiba khunja ani mapithel chingkhongda nongmai kaptuna hatlambagi thodok adubu yaningdaba fongdoktuna kuki CSO singna National Highway 202 gi litandagi Sangkhai faunaba lambi asida matam kaktana haukiba ban adu state government amasung CSO singa wari sanaduna yanaba purakpadagi ban adu handokre hairi hiram asigi mari leinana naga MLA singna CSO singi mihut sinduna CSO singi mihut singa loinana Chief Minister Yunam Khemchan Singha unaduna wari sanaraba matung yanaba purakpadagi ban adu handokibani amaromda tangkhul katamnau saklon TKS na sukaukiba ban adugi mayokta ngarang litanda miyamgi rally ama chatkani haina toraba adusu ban handokibana maram oiraga rally chatkidre hairi panbayai kuki CSO singna litan sankhai faunariba lambi asida ban Taukiba adu community kudimakta singnabani haina TKS na fongdokiba laikre loop asina government dagi pung kungamari gi ultimatum piraduna lambi asida traveler amasung public singi lambi asida safety oina chathangadabani blockade asina ukrul gi tungan ba khul singda khundariba khunja singi lifeline sing thadat padanatana nungti gi lambi asigi mateng lauriba sing mahiroi sing analayeng ba chatpa sing amasung traders singda chauna khudong chadaba piri hairi maram asina blockade asi kuki CSO singna athubada handokna ba warning tauki hauzi ukrul district ki litana masung sanakaithai area singda tension wang leiriba khunja singda appeal tauraduna ukrul gi MLA R Ram Muivana Mari Lainama government authorities sing amasung district administration singna haribo krul district ki mafam sing asida tungkoina santi thamba amasung nungsi chanana hingminaba naba paikhatlaba yaba akanba thabak sing paikhatnaba appeal tawbaga loinana National Highway 202 asida karigumba makhal amatagi apanba amasung ban tawbana chingba sing makhatana tawdana basu appeal tawki Ministry of Information and Broadcasting, Government of India, amasung National Film Corporation anigi miting makhada thauna Manipur na sinduna numit nini chathagadaba 3rd Northeast India Film Festival NEIFF lisingani kungataru gasinini chanba aroiba numit asida film asida saruk yanabagi damak islakiba film sing ngasi ayuk pung mapan ga makhai tabadagi lafel leiba tantha police cinema gi first floor da screen tawba hokre ngasi pung mapan makhai tabada ahan bu oina screen tawkiba Assam gi Amarjit Gogoi na direction piba feature film college utki pung taraga mathoi makhai tarakpada Rakesh Naurem na direction piba Manipuri film Phoi bi utki nungthil gi pung amaga minute tara taba matamda Dr. Pankaj Bora na direction piba Assamese film Noi Kotha utki basigi makha tarakpada nungthil pung ahum taba da Khanjan Kishore Nathan na direction piba Assamese film Kangbo Aloti utki aduga festival asigi aroiba The Manipur film Thangzam Pashuram na direction piba Toigan Ulaba Matong festival asigi closing ceremony numidang wairam pung tarugamathai tabada lamfelda leiba Tantha Police cinema da pangthoklagani
The Kuki Zoo Village Volunteers Central Defense Committee KZVV-CDC na karigumba Naga gi insurgent group na Naga Revolutionary Eastern Front NREF na Kuki Zoo area da operate tauba thengnarabadi insurgent group asibu hostile element haina lawba kaloina na chap chana thengnagani haina warning pirakre KZVV-CDC na Thadorakpa statement amagi matung inna NREF gather sing na Ukrul, Kamjong amasung Kangpokpi katay na ba mafam sing the valley based underground group singi mateng law kaloy na operate tawdo na mafam sing asida kunja sing the tension wanghali outfit asina mafam sing asida Kuki amasung Naga anigi lainari ba mari sing Kaktat naba honabagi damak kunja singda insinduna lairi haina maral siri. Hongdakli batawong asi afaba kongtang nati hayraduna KZVV-CDC na makataraduna hai NREF na chathariba tawong asi sensitive oina lairiba mafam sing asida community singi marakta lainariba communal harmony thugaina basin bani hairi. KZVV-CDC ki chero aduna tha sigi taragama thoida thawai Kuki khuldagi faduna pugiba Kuki khunja ani mapithel chingkhongda tamthina olaba matung nongmaina kaptuna hatpada chenari basi NREF ni hairaduna lising ani kungo humdoi gi August ki tarik Taragani Panda Thawai Kuki Khulda Kuki Zoo volunteer ahum hatkiba dusu NREF amasung masiga mari leinaba valley based underground network singi khut yawi hairi mathang manaw naina chatharakli ba attack sing asi mafam asi pumthum thugai haibagi wakhalon amaga da loinabani hairi cherak asida karigumba NREF gather singna Kuki Zoo area singda gi manung amasung akoibada operate tawrabadi thawong adu direct threat ni haina logani aduga KZVV-CDC nasu makhoigi miyam sing ngaknabagi damang makhal kayagi action sing laukatkani hairi Music AIM na sinduna nongmagi oiba Festival of Color hariga khangnama Holy Festival amang ngarang Imphal East ki Bamon Kampu Mayai Lekai da pangthokre thoram aduda State Kala Academy gi awardee Goti Mayum Surchandra Sharma amadi AIM gi President Radheshyam Irengbam na maru oiba mithonglen sing oina saruk yakhi Thauram adugi manung channa miyoi kanglup ahum na holi gi performance sing utuna miyam gi pukning singki loinana thauram aduga mari leinana AIM gi secretary Shyam Chand Singh na haikibada Festival of Color hairiga khangnaba Holy Festival asi chahi khudingi pangthoktuna lakpagi matung inna manung channa handak chahi asigi oina su festival asi pangtokpani haina su mahakna phongdokhi Hauzik aroibada maroiba pau amukana pizari CM Khemchana KZC da Manipur da Santi amasung tangdu laitaba hanjalam na mahonaminasi haikre Figam soksin laba Manipur ki crisis asi yenglaga Congress na paliba lengak asi khwaidagi suwanba lengak ni haikre Security forces na mafam taraga humdoidagi masing yamlo kuchukulai sing fagat kre lalhawba ni pari
Manipur ki militant sing na law suduna leiriba mama machada nungmay kapsilakre army grade mortar pangmonamkre. Amadi National Highway 202 ki Litan Sanghai Lambi blockade Taurabadu government ga yanaba purakpadagi hanukre. Hausa Paubigo and ISCOM News na pijaba nung tilgi pau matang aswad lotion jari, miying tabiri basingbu amukana krum jari.